mayam ngasigi video sidi film explain amadi web series singi explain di natre sengna hairabada video si mayam da sengdoktabagi video haijaba tare haibadi mayam na comment da video thagalaktre kaidawre haibana chingba wahang singdugi paukhum oina video si thagat charakpani masigi damak mayam da ngakpiyu aina hojik video thagat pangamdri basigi maramna masida uriba yum si saba yawdu laibadagi matam phangdabana maram oiraga video semba ngamjadabani adubu yum se loibaga mayam gi damak amuhanna channel sida film explain amadi maru oina aigidi web series singi explain sing sungsoi soidana thagat charake masina aigi chanupi atombini Sidrai gi maga chanupi hanga atombi ga leire
Hojik uriba saktamsina hantaki lansida iramdamsigidamak mathwai kathokhraba aikhoigi itam nungoidagi aigi naw shankar amadi kaka ropengi khubamda hantaki May 3 da aikhoigi INGC club itam nungoi amadi laikhidraba athauwa anigi imung manunga punna sinja langjaduna hantaki May 3 da ngamjaba haikat laikat khara tamjabagi mamini aduga numisida etigi ijinaw singshu athauba ani sigi mafamda haikat laikat tamba lakpiki ngasigidi mayam video si matang swaida loisanjarage mathangi video dadi film amadi web series sing explain sing sungsoi soidana mathang pudu lakjage hajabaga loinana mayam dagi kaina naba yathang nijari
ꯇꯥꯔꯦ꯫